ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯂꯩ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯟꯅꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯆꯤꯡꯂꯩ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯚꯨꯠ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯍꯟꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯝ ꯑꯃꯗꯅꯤ ꯃꯥꯂꯪꯕꯅ, "ꯅꯨꯄꯤ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯄꯣꯠ ꯆꯩꯒꯁꯦ ꯃꯄꯥꯜꯗ ꯑꯃꯠꯇ ꯊꯝꯕ ꯌꯥꯗ꯭ꯔꯦ, ꯍꯦꯛꯇ ꯃꯥꯡꯉꯤꯅꯦ." ꯃꯦꯝꯆꯥꯅ, "ꯍꯣꯏ, ꯅꯍꯥꯟꯗꯁꯨ ꯑꯩꯅ ꯀꯥꯎꯗꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯣꯛ ꯁꯦꯒꯥꯏꯕꯗꯣ ꯊꯅꯝꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯈꯪꯗꯦ, ꯃꯤꯒꯤ ꯃꯄꯣꯠꯅꯦꯕ ꯍꯥꯏꯔꯗꯤ ꯄꯪꯍꯨꯗ ꯍꯨꯔꯥꯜꯂꯤ꯫ ꯁꯤꯗꯤ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤꯒ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ." ꯃꯥꯂꯪꯕꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯅꯤꯡꯂꯣꯝꯒꯤ ꯑꯕꯣꯛ ꯀꯨꯁꯨꯝ ꯍꯣꯏꯒꯤꯗꯤꯅꯦ, ꯃꯥꯒꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯐꯥꯎ ꯍꯦꯛ ꯍꯨꯔꯥꯟꯈꯤ ꯍꯥꯏꯌꯦ." "ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪ ꯐꯥꯔꯒ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." "ꯐꯥꯔꯒ ꯐꯨꯒꯗꯕꯅꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯂꯒꯅꯦ ꯌꯥꯜꯂꯦꯗꯅ, ꯑꯗꯨꯒ ꯅꯨꯡꯅ ꯊꯣꯝ ꯊꯣꯝꯗꯅ ꯍꯥꯠꯀꯗꯧꯅꯤ." "ꯑꯁ, ꯀꯤꯕ ꯑꯃ ꯌꯥꯎꯏ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ." ꯑꯁꯨꯝꯅ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ, "ꯍꯩ, ꯑꯩꯒꯤ ꯚꯨꯠ, ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯑꯩꯅ ꯁꯤꯟꯊꯥ ꯄꯤꯕꯗꯣ ꯄꯥꯡꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯅꯣꯏꯅ ꯄꯣꯠ ꯍꯨꯔꯥꯟꯕꯗ ꯐꯖ ꯄꯣꯠ ꯍꯨꯔꯥꯟꯂꯧꯀꯣ꯫ ꯅꯣꯏꯒꯤ ꯃꯤꯒꯤꯅꯨꯔꯥ ꯁꯨꯝꯖꯤꯠ ꯄꯨꯈꯝ ꯑꯀꯣꯞꯄ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯀꯣ." ꯚꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ, "ꯐꯒꯅꯤ ꯑꯉꯝꯕ." ꯚꯨꯠ ꯍꯅꯨꯕꯤꯅ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯉꯁꯤꯗꯤ ꯑꯩꯁꯦ ꯊꯕꯥꯛ ꯌꯥꯝ ꯅꯥꯔꯦ, ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯗꯤ ꯑꯩ ꯄꯣꯊꯥꯖꯔꯒꯦ." "ꯚꯨꯠ ꯍꯅꯨꯕꯤ, ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯅꯥꯔꯤꯕ?" "ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯒꯤ ꯚꯨꯠ ꯑꯉꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯄꯣꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯣꯔꯨꯕ, ꯑꯗꯨꯗꯒꯤ ꯅꯥꯈ꯭ꯔꯤꯅꯦ ꯑꯉꯝꯕ." "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯅꯣꯏꯁꯦ ꯚꯨꯠꯅꯦ ꯍꯥꯏꯕ ꯀꯥꯎꯔꯕꯣ? ꯚꯨꯠ ꯑꯣꯏꯔꯗꯤ ꯚꯨꯠ ꯇꯧꯅ ꯑꯗꯨꯝ ꯂꯩ꯫ ꯍꯩ, ꯆꯠꯂꯣ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯆꯣ, ꯑꯗꯨꯒꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯀꯤꯕ ꯄꯤꯌꯨ ꯅꯣꯏꯅ." ꯚꯨꯠ ꯍꯅꯨꯕꯤꯗꯨꯅ, "ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯑꯉꯝꯕ." ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯟꯕꯁꯦ ꯑꯩꯅꯅꯦ ꯁꯣꯔ ꯊꯠꯄ ꯁꯣꯏꯔꯣꯏ ꯃꯁꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ, "ꯚꯨꯠ ꯑꯉꯥꯡꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ?" "ꯑꯩ ꯁꯤꯗ ꯂꯩꯌꯦ ꯄꯨꯄꯨ ꯑꯉꯝꯕ." "ꯆꯠꯂꯣ, ꯅꯪꯁꯨ ꯄꯣꯠ ꯍꯨꯔꯥꯜꯂꯨꯆꯣ." "ꯑꯉꯥꯡꯅ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯄꯨꯄꯨ ꯑꯉꯝꯕ, ꯅꯪꯁꯦ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ, ꯑꯉꯥꯡꯅꯕꯨ ꯍꯨꯔꯥꯜꯂꯨꯆꯣ ꯍꯥꯏ." "ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯨꯝꯕ ꯁꯣꯏꯅꯥꯎꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯏꯗꯤ ꯅꯪ..." ꯑꯁꯤ ꯍꯥꯏꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯒ ꯚꯨꯠ ꯑꯉꯥꯡꯗꯨꯗ ꯀꯥꯞꯁꯤꯜꯂꯤ꯫ "ꯑꯌꯣ, ꯅꯥꯏꯌꯦ. ꯀꯩꯅꯣ ꯄꯨꯄꯨ ꯑꯉꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯑꯀꯟꯕ ꯀꯥꯝꯁꯤꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ?" "ꯂꯝꯗꯣ ꯍꯦꯟꯕꯒꯤꯅꯤ, ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯨꯆꯣ, ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯇꯝꯅꯧ. ꯍꯩ, ꯑꯗꯨꯒꯅꯦ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯗ ꯇꯝꯅꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯨꯀꯣ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯚꯨꯠꯁꯤꯡꯗꯨꯗ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯝ ꯑꯃꯗꯅꯤ꯫ ꯚꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ, "ꯍꯩꯃꯥ, ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯐꯤ ꯐꯖꯕ ꯑꯃ ꯐꯧꯔꯦ. ꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ, ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯐꯤ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯝꯅ ꯚꯨꯠ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯝꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯁꯤꯗ ꯐꯠ ꯆꯣꯡꯁꯤꯟꯒꯦ." ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯑꯃꯅ, "ꯍꯩ, ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣꯅꯦ ꯌꯨꯝꯊꯛꯁꯤ ꯆꯣꯡꯉꯤꯁꯤꯕꯣ? ꯍꯩ, ꯍꯧꯗꯣꯡꯅꯦ, ꯆꯠꯂꯨꯅꯦ, ꯁꯤ." "ꯍꯩꯃꯥ, ꯆꯩꯔꯛꯑꯦ, ꯑꯗꯨꯗꯤ ꯌꯦꯅꯈꯥꯗ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯦ." ꯑꯁꯤ ꯍꯥꯏꯅ ꯃꯤꯒꯤ ꯌꯦꯅꯈꯥꯗꯨꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ꯫ "ꯍꯩ, ꯀꯅꯥꯅꯣ ꯌꯦꯅꯈꯥꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯗꯨꯕꯣ?" ꯚꯨꯠ ꯑꯉꯥꯡꯗꯨꯅ,
ꯑꯣ ꯑꯩꯔꯣ ꯍꯣꯏꯅꯦ ꯅꯪꯕꯨꯅꯤꯅꯦ ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯉꯥꯡ ꯃꯥꯜꯂꯤꯅꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯅꯤꯅ ꯍꯣꯏ ꯑꯩ ꯑꯉꯥꯡꯅꯦ ꯀꯅꯥꯒꯤ ꯑꯉꯥꯡ ꯂꯝ ꯍꯦꯟꯕ ꯁꯥꯔꯗꯅ ꯂꯩꯔꯝꯃꯣ ꯅꯅꯥꯗꯣ ꯊꯥꯡꯒꯣꯟꯅ ꯀꯛꯀꯦꯕ ꯇꯜꯂꯤ ꯑꯩꯒꯤ ꯅꯥ ꯀꯛꯄꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯒ ꯆꯦꯟꯈꯤ ꯅꯨꯄꯥꯗꯣ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯆꯥꯌꯥꯝ ꯄꯣꯛꯄ ꯃꯇꯩ ꯃꯅꯥꯎꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯈꯣꯡꯀꯂꯥꯏ ꯁꯨꯕꯝ ꯂꯩꯕꯗꯣ ꯑꯗꯨ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤꯕ ꯈꯪꯉꯦ ꯁꯣꯝꯗ ꯂꯝꯕꯤꯗꯅꯤ ꯕꯨꯠ ꯍꯅꯨꯕꯤ ꯑꯗꯨ ꯆꯩꯁꯨ ꯑꯃ ꯁꯨꯔꯒ ꯆꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥ ꯌꯨꯔꯥꯏ ꯁꯨꯕ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯃꯣꯔꯥꯝꯕ ꯑꯅꯤꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗꯨꯗ ꯍꯥꯏꯔꯪ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯅ ꯑꯕꯣꯛꯄꯨ ꯀꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯃꯣꯏꯔꯥꯝꯕꯅ ꯏꯇꯥꯎ ꯁꯤꯕꯨ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯨꯔꯣ ꯍꯣꯏꯅꯦ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦ ꯑꯕꯣꯛꯄꯨ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡꯅ ꯏꯃꯥ ꯃꯃꯥꯏꯁꯦ ꯆꯤꯠ ꯅꯥꯜꯂꯤꯅꯦ ꯏꯇꯥꯎ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯣꯏꯃ ꯕꯨꯠꯊꯣꯏ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏ ꯆꯦꯟꯈꯤꯅꯨꯅꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯁꯤꯡꯁꯤꯕꯨ ꯇꯝꯅꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯦꯃꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯑꯃꯨꯛꯇ ꯇꯝꯅꯍꯧꯈꯤꯒꯦ ꯃꯣꯔꯥꯝꯕꯒ ꯇꯣꯟꯗꯥꯡꯒꯗꯨ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯆꯣꯔꯣ ꯂꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯌꯨꯝꯗ ꯉꯔꯥꯡ ꯕꯨꯠ ꯍꯅꯨꯕꯤ ꯑꯣꯡꯅꯈꯤꯕ ꯃꯣꯔꯥꯝꯕꯒ ꯇꯣꯟꯗꯥꯡꯒ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯏꯁꯣꯟ ꯁꯣꯟꯗꯣꯛꯄꯤꯗꯨꯅ ꯂꯥꯌꯦꯡꯊꯣꯛꯄꯤꯔꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯣꯔꯥꯝꯕꯒꯤ ꯃꯃꯥ ꯃꯦꯂꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯣꯖꯥ ꯂꯩꯕꯅ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯖꯔꯦ ꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦꯜ ꯈꯔꯁꯦ ꯊꯝꯖꯔꯝꯒꯦ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯌꯥꯔꯦ ꯌꯥꯃꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯌꯥꯎꯔꯛꯄ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯣ ꯑꯩꯒꯤ ꯍꯨꯔꯥꯟꯈꯤꯕ ꯈꯨꯗꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯀꯔꯤꯅꯣꯗ ꯇꯣꯝꯕ ꯈꯨꯗꯩꯕꯨ ꯀꯩꯊꯦꯜꯗ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯕꯁꯤꯗꯤ ꯑꯗꯨꯅ ꯅꯪꯒꯤ ꯈꯨꯗꯩꯒ ꯑꯩꯒꯤꯁꯤꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝ ꯌꯣꯜꯂꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯩꯗꯣ ꯑꯩꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯩꯔꯪꯗ ꯇꯨꯁꯤꯟꯕꯗ ꯃꯄꯥꯟꯗꯣ ꯈꯔ ꯃꯩꯅ ꯆꯥꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯈꯨꯗꯩꯁꯤꯗ ꯆꯥꯛꯂꯤꯕ ꯃꯐꯝꯁꯤꯒ ꯑꯩꯒꯤ ꯈꯨꯗꯩꯗ ꯆꯥꯛꯄ ꯃꯐꯝꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯑꯁ ꯌꯥꯔꯦ ꯀꯔꯤꯅꯣ ꯅꯪꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯔꯧꯕꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯨ ꯊꯛꯃꯟꯗꯅ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯩꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯍꯥꯏꯕ ꯍꯩ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪ ꯅꯞꯁꯤꯜꯂꯛꯑꯒꯦ ꯑꯩꯕꯨ ꯑꯩꯒꯤ ꯈꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯧꯅ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯑꯁ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ ꯅꯪ ꯁꯤꯗꯤꯕ ꯍꯩ ꯃꯦꯂꯩ ꯈꯔ ꯊꯨꯅ ꯆꯠꯂꯔꯨꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯅꯇꯩꯁꯦ ꯐꯔꯛ ꯁꯣꯏꯅ ꯇꯥꯟꯅꯔꯛꯑꯅꯤ ꯑꯁꯨꯝꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯃꯨꯖꯥꯎꯅ ꯑꯣ ꯑꯩꯒꯤ ꯕꯨꯠ ꯑꯉꯥꯡꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯃꯩꯅ ꯆꯥꯛꯄ ꯈꯨꯗꯩꯁꯦ ꯇꯣꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯇꯣꯝꯕꯁꯦ ꯃꯄꯨꯗꯤ ꯐꯖꯅ ꯃꯁꯛ ꯈꯪꯕꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯍꯟꯗꯨꯅ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯥꯅ ꯑꯃꯨꯛ ꯕꯨꯠ ꯑꯣꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯂꯪꯕꯗꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ ꯃꯥꯂꯪꯕꯅ ꯅꯨꯄꯤ ꯑꯩꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯄꯣꯠ ꯃꯥꯡꯂꯤꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯦ ꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯈꯨꯠ ꯁꯣꯏꯗꯅꯃꯛ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤ ꯄꯨꯝꯕ ꯃꯥꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯦꯝꯆꯥꯅ ꯀꯩꯅꯣꯗ ꯃꯣꯏ ꯃꯄꯥ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯅꯨꯗ ꯍꯩ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯕꯨꯠ ꯊꯥꯗꯣꯛꯂꯒ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯊꯥꯏꯅ ꯑꯃꯨꯖꯥꯎꯒꯤ ꯃꯄꯥ ꯃꯥꯏꯕ ꯑꯃꯨꯁꯪꯅꯅꯦ ꯇꯧꯕ ꯌꯥꯈꯩ ꯇꯧꯔꯝꯂꯕꯅꯤ
ꯇꯣꯝꯕꯤꯔꯩꯅ ꯏ ꯄꯥꯕ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨꯕꯣ ꯏꯆꯥ ꯇꯣꯝꯕꯤꯔꯩ ꯅꯪꯅꯒ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗ ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯕ ꯂꯤꯕꯤꯌꯨꯅꯦ ꯄꯥꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯊꯥꯏꯅ ꯅꯪꯒꯤ ꯏꯄꯨꯗꯣ ꯑꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯁꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯑꯃꯨꯁꯪ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯅꯪꯒꯤ ꯅꯄꯨꯒ ꯑꯃꯥꯏꯕ ꯑꯃꯨꯁꯪꯒꯁꯦ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨꯅꯦ ꯑꯃꯥꯏꯕ ꯑꯃꯨꯁꯪꯗꯤ ꯃꯕꯨꯛ ꯈꯔ ꯐꯠꯂꯝꯗꯦ ꯑꯗꯨꯒ ꯃꯍꯩꯁꯨ ꯀꯌꯥ ꯍꯩꯔꯝꯗꯦ ꯅꯪꯒꯤ ꯅꯄꯨꯅ ꯍꯦꯟꯅ ꯃꯍꯩ ꯍꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯑꯃꯨꯁꯪꯗꯣ ꯀꯅꯥꯅꯁꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯒꯤ ꯅꯦꯛꯄ ꯂꯥꯛꯄꯤꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯗꯣ ꯕꯨꯠ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯕꯨꯠꯁꯤꯡꯗꯣ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯍꯟꯕ ꯂꯝꯕꯤ ꯆꯠꯄ ꯃꯤꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯁꯦꯜ ꯂꯧꯕ ꯇꯧꯔꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯅꯪ ꯅꯄꯨꯅ ꯈꯪꯂꯛꯇꯨꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯨꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯅ ꯁꯥꯎꯔꯒ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯏ ꯑꯗꯩꯗꯤ ꯅꯪ ꯅꯄꯨꯁꯨ ꯁꯥꯎꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯪ ꯍꯣꯏꯗ ꯕꯨꯠ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯅ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯂꯦꯞꯇꯕꯗꯒꯤ ꯅꯪꯒꯤ ꯅꯄꯨꯅ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯀꯥꯞꯁꯤꯟꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯝꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯣ ꯄꯥꯕ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯈꯪꯈꯤꯕ꯭ꯔꯣ ꯈꯪꯈꯤꯗꯦꯗ ꯑꯃꯥꯏꯕ ꯑꯃꯨꯁꯪꯁꯨ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯄꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯪꯒꯤ ꯕꯨꯠꯁꯤꯡꯗꯣ ꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯑꯃꯥꯏꯕ ꯑꯃꯨꯁꯪꯒꯤ ꯐꯠꯇꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯈꯤꯗ꯭ꯔꯦꯗ ꯅꯄꯨꯅ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯜꯗ ꯄꯣꯠꯆꯩ ꯃꯥꯡꯂꯤꯕ ꯑꯊꯦꯡ ꯑꯃꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯤꯁꯦ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯂꯒ ꯇꯧꯕ ꯑꯣꯏꯔꯝꯅꯤꯀꯣ ꯄꯥꯕ ꯃꯥꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯉꯩ ꯑꯃꯥꯏꯕ ꯑꯃꯨꯁꯪꯅ ꯇꯧꯔꯝꯕꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯄꯨꯝꯕ ꯑꯃꯨꯖꯥꯎꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯦꯝꯆꯥꯅ ꯑꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯕ ꯉꯥꯎꯔꯕ꯭ꯔꯣ ꯑꯃꯨꯖꯥꯎꯒꯤ ꯃꯄꯥꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯁꯨ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯃꯥꯅꯗꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯪꯁꯨ ꯅꯃꯤꯠꯅ ꯅꯅꯥꯟꯅ ꯎꯔꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯄꯨꯝꯕ ꯑꯃꯨꯖꯥꯎꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯣꯏꯗꯧꯔꯤꯒꯦ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯃꯝ ꯑꯊꯦꯡ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯤꯃꯨ ꯂꯩꯃꯨ ꯑꯣꯛꯅꯕ ꯕꯨꯠ ꯑꯣꯛꯅꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯂꯥꯌꯦꯡꯕꯤꯔꯤꯅꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯑꯀꯤ-ꯑꯈꯪ ꯄꯤꯗꯣꯏꯅꯣꯕ ꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯉꯣꯟꯗ ꯇꯣꯡꯖꯕꯁꯤꯅ ꯀꯔꯤ ꯑꯣ ꯁꯦꯜ ꯇꯥꯜꯂꯤꯕ ꯅꯨꯃꯤꯗꯥꯡ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯤꯗꯅꯦ ꯃꯥꯒꯤ ꯊꯥꯗꯣꯛ ꯕꯨꯠꯇꯣ ꯑꯣꯛꯅꯍꯜꯂꯒ ꯃꯉꯣꯟꯗ ꯂꯥꯌꯦꯡꯕ ꯄꯨꯔꯛꯍꯜꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯗꯣ ꯃꯥꯇꯪ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯥꯌꯦꯡꯕ ꯆꯠꯂꯦꯗꯅ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏ ꯃꯄꯥꯕꯨ ꯑꯃꯨꯖꯥꯎꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯇꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯃꯣꯏ ꯄꯥꯕꯒ ꯌꯥꯅꯗꯕ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯝ ꯇꯤꯟꯅꯈꯤꯗ꯭ꯔꯦ ꯃꯄꯥ ꯍꯥꯛꯇꯛꯇ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯆꯥ ꯍꯥꯛꯇꯛꯇ ꯌꯥꯁꯤꯟꯅꯒꯦ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯁꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯄꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯣ ꯃꯕꯨꯛ ꯐꯕꯗꯤ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯥꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕꯣ ꯅꯪ ꯉꯁꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯍꯣꯏ ꯌꯧꯅꯕ ꯅꯪ ꯁꯨꯝ ꯄꯥꯏꯔꯒ ꯏꯟꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯕꯨꯠ ꯍꯅꯨꯕꯤ ꯑꯗꯨꯒ ꯕꯨꯠ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ ꯑꯕꯣ ꯅꯪꯁꯤ ꯀꯃꯥꯏꯅ ꯕꯨꯠ ꯑꯣꯜꯂꯛꯏꯅꯣ ꯑꯩꯁꯤꯔꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯄꯨꯛꯐꯕꯤꯗꯨꯅꯅꯦ ꯃꯣꯟꯅ ꯃꯦꯜꯂꯒ ꯍꯥꯠꯄꯤꯕꯗꯒꯤ ꯕꯨꯠ ꯑꯣꯟꯈ꯭ꯔꯤꯅꯤ ꯑꯗꯨ ꯕꯨꯠ ꯏꯁꯨ ꯅꯪꯗꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯕꯨꯠ ꯑꯣꯏꯔꯛꯏꯅꯣ ꯑꯩꯗꯤꯅꯦ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯒ ꯏꯔꯥꯛꯅꯔꯒꯅꯦ ꯁꯤꯕꯗꯒꯤ ꯕꯨꯠ ꯑꯣꯜꯂꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯃꯥꯗꯤ ꯀꯃꯥꯏꯅ ꯕꯨꯠ ꯑꯣꯜꯂꯤꯖꯥꯠꯅꯣ ꯃꯥꯗꯤꯅꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯌꯥꯕꯤꯔꯛꯇꯕꯗꯒꯤ ꯏꯀꯥꯏꯃꯟꯗꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯗꯒꯤ ꯕꯨꯠ ꯑꯣꯜꯂꯤꯅꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯝꯂꯦꯟꯗ ꯆꯠꯀꯗꯕꯁꯤꯁꯨ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯁꯤꯅꯅꯦ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯒ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯕꯨꯠ ꯍꯅꯨꯕꯤ ꯑꯗꯨꯒ ꯕꯨꯠ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ
ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯎꯁꯥ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯥ ꯑꯃꯗ ꯂꯥꯛꯂꯕꯗꯤ ꯐꯅꯤꯗ ꯉꯥꯏꯍꯥꯛꯇ ꯇꯝꯅꯒꯦ ꯑꯩꯁꯦ ꯍꯤꯡꯂꯤꯉꯩꯗꯁꯨ ꯅꯨꯄꯥ ꯑꯃꯇ ꯐꯪꯗꯦ ꯑꯗꯨꯒ ꯕꯨꯠ ꯑꯣꯏꯔꯀꯥꯟꯁꯤꯗꯁꯨ ꯅꯨꯄꯥ ꯑꯃꯇ ꯐꯪꯗꯦ ꯑꯩꯁꯦ ꯈꯣꯏꯃꯨ ꯏꯟꯕꯤꯗ꯭ꯔꯕꯤ ꯂꯩꯔꯥꯡ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯀꯥꯟꯅꯗꯦ ꯃꯤꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯀꯩꯀꯩ ꯂꯩ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒ ꯍꯨꯔꯥꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯁꯤꯡꯅꯔꯦ ꯄꯣꯠ ꯆꯩꯒꯁꯦ ꯃꯄꯥꯟꯗ ꯑꯃꯇ ꯊꯝꯈꯤꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ ꯖꯥꯠꯅꯤꯗ ꯃꯤ ꯇꯝꯅꯕꯁꯨ ꯐꯪꯗꯦ ꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯐꯪꯗꯦ ꯀꯥꯟꯅꯗꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯀꯩꯀꯩ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯄ ꯍꯧꯕꯒ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯉꯥꯏꯈꯣ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯅꯪ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯦꯛ ꯍꯨꯔꯥꯜꯂꯤꯗꯣ ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯗꯅ ꯂꯩꯀꯥꯏ ꯇꯥꯛꯀꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯨꯔꯥꯟꯒꯦꯅ ꯊꯑꯣꯏꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯉꯝꯕꯒꯤ ꯌꯥꯊꯪ ꯉꯥꯛꯆꯕꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯨꯄꯥꯗꯨꯗꯤ ꯕꯨꯠ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯂꯦꯛꯊꯈ꯭ꯔꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯍꯩꯃꯥ ꯂꯦꯛꯊꯈ꯭ꯔꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯃꯤꯅ ꯂꯨ ꯀꯣꯛꯄꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝꯗ ꯂꯥꯌꯦꯡꯕ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎꯗꯤ ꯃꯥꯅ ꯕꯨꯠ ꯊꯥꯗꯣꯛꯂꯒ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯃꯥꯂꯪꯕ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯅꯪꯕꯣ ꯍꯨꯃꯥꯡꯅꯒ ꯄꯨꯡꯆꯣꯠ ꯆꯣꯠꯈꯩ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯏꯇꯩ ꯇꯩꯔꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯁꯨꯝꯅ ꯃꯊꯟꯗ ꯈꯟꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯔꯣ ꯂꯧꯕꯨꯛꯇ ꯂꯧ ꯄꯦꯡꯂꯨꯕꯅꯤ ꯏꯇꯥꯎ ꯑꯃꯨꯖꯥꯎꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯩꯕꯨꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯑꯣꯏꯔꯨꯗꯅ ꯃꯤꯁꯤꯡꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯑꯩꯒꯤꯕꯨ ꯁꯣꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦꯗ ꯌꯥꯝ ꯐꯩ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯤ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯑꯃꯥꯏꯕ ꯑꯣꯏꯅ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯋꯥꯅ ꯊꯕꯛ ꯁꯨꯗ ꯁꯔꯨꯛꯄꯨꯗꯤ ꯀꯩꯀꯥꯟꯗꯒꯤ ꯑꯔꯦꯝꯕꯗ ꯏꯁꯥ ꯋꯥꯍꯜꯂꯒ ꯑꯩꯗꯤ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯑꯗꯨꯒꯤꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯨ ꯃꯥꯂꯪꯕꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯝꯗ꯭ꯔꯤꯕꯗꯣ ꯑꯩꯗꯤ ꯃꯔꯝ ꯈꯪꯏ ꯈꯨꯜꯁꯤꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯩ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯃꯤ ꯀꯅꯥꯅꯁꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕꯒꯤ ꯅꯦꯛꯄꯤꯔꯣꯏ ꯍꯥꯏꯗꯅ ꯄꯥꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯉꯩ ꯅꯣꯏ ꯄꯥꯕꯁꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯍꯦꯟꯈꯤꯕꯅꯤ ꯃꯥꯂꯪꯕꯅ ꯅꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯍꯦꯟꯕꯒꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯃꯨꯛꯀꯤ ꯂꯩꯋꯥ ꯈꯨꯀꯥꯞꯇ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯃꯨꯡꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯈ꯭ꯔꯤꯗꯣ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯑꯃꯥꯏꯕ ꯇꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯩ ꯄꯨꯝꯕ ꯍꯩꯀꯣ ꯑꯩ ꯍꯩꯕ ꯖꯥꯠꯅꯤ ꯀꯅꯥꯒꯤ ꯕꯨꯠ ꯁꯥꯟꯅꯕꯒꯁꯦ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯁꯦ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯕꯨꯠꯁꯤꯡꯗꯨꯅ ꯂꯣꯏ ꯇꯧꯔꯤꯅꯤ ꯑꯃꯨꯖꯥꯎꯅ ꯏꯔꯥ ꯅꯪꯒꯤꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇ ꯃꯥꯜꯂꯤꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯃꯥꯏꯕ ꯇꯝꯗꯕ ꯅꯪꯅ ꯀꯔꯝꯅ ꯕꯨꯠ ꯁꯥꯟꯅꯕ ꯍꯩꯗꯣꯏꯕ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣꯏꯗ ꯑꯃꯨꯛꯇꯪ ꯊꯥꯖꯤꯜꯂꯧꯔꯣ ꯍꯥ ꯌꯥꯏꯅꯦ ꯊꯥꯖꯤꯜꯂꯧꯅꯦ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩ ꯑꯁꯤꯡꯒ ꯁꯥꯔꯗꯅ ꯅꯪꯒꯤ ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯊꯥꯖꯤꯜꯂꯛꯀꯦ ꯑꯃꯨꯖꯥꯎꯅ ꯍꯣꯏ ꯌꯥꯏꯅꯦ 이보 호렌 누미당디 ꯅꯪ ꯈꯔ ꯅꯩꯊꯦꯛꯄ ꯇꯥꯔꯦꯅꯦꯀꯣ ꯑꯩꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯍꯩ ꯍꯩꯕ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯦꯝꯆꯥꯅ ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯒꯤ ꯑꯃ ꯍꯥꯏꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤꯡ ꯁꯥꯖꯜꯂꯤꯔꯤꯕꯗꯨꯕꯣ ꯅꯨꯡꯉꯥꯏꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯧꯔꯤꯑꯕ ꯍꯩ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯅ ꯊꯥꯅꯤꯡꯕꯕꯨ ꯊꯥꯖꯤꯜꯂꯛꯁꯅꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯩ ꯏꯄꯥꯒꯤ ꯇꯣꯝꯕꯤꯔꯩ ꯀꯥꯁꯤꯡꯗꯣ ꯂꯣꯏꯅ ꯃꯩ ꯊꯥꯟꯒꯠꯂꯨ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯨ ꯍꯣꯔꯦꯟ ꯊꯥꯅꯕ ꯑꯁꯨꯝꯅ ꯃꯥꯂꯪꯕ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯕꯨꯠ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝꯗꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯕꯨꯠ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯊꯥꯁꯤꯒꯦ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯑꯣꯏꯅ ꯊꯥꯖꯤꯜꯂꯒ ꯅꯩꯊꯦꯛꯍꯟꯒꯦ
ꯑꯃꯥꯏꯕ ꯇꯝꯗ ꯃꯥꯅ ꯕꯨꯠ ꯁꯥꯟꯅꯕ ꯍꯩ ꯀꯥꯏꯗꯅ ꯍꯩ ꯑꯩꯒꯤ ꯕꯨꯠ ꯑꯍꯨꯝ ꯁꯤꯗ ꯂꯥꯎꯅꯤ ꯅꯣꯏꯕꯣ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯕꯨꯠ ꯑꯍꯨꯝꯗꯨꯗ ꯃꯥꯂꯪꯕꯒꯤ ꯃꯌꯨꯝ ꯇꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯨꯆꯣ ꯑꯗꯨꯒ ꯃꯥꯂꯪꯕꯒꯤ ꯁꯣꯔ ꯆꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯂꯪꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯑꯁ ꯕꯥꯕꯥ ꯍꯧꯔꯦ ꯇꯝꯅꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯩ ꯅꯨꯄꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯒꯠꯂꯨꯅꯦ ꯅꯪꯕꯣ ꯅꯨꯄꯥ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯔꯤꯅꯣ ꯃꯤ ꯑꯁ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝꯁꯤꯕꯣ ꯊꯣꯡꯁꯤꯁꯨ ꯐꯛꯀꯥꯏꯔꯒ ꯆꯪꯂꯛꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯀꯤꯒꯅꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯃꯣꯏꯅ ꯀꯔꯤꯁꯨ ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯗꯧ ꯅꯠꯇꯦꯅꯦ ꯍꯩ ꯇꯣꯝꯕꯤꯔꯩ ꯃꯩꯁꯤꯡꯗꯣ ꯃꯨꯠꯇꯅꯕ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯂꯪꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯣ ꯃꯥꯂꯪꯕꯧ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯦ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯂꯪꯕꯅ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯉꯥꯛꯇꯪ ꯍꯩ ꯅꯨꯄꯤ ꯊꯥꯒꯠꯄꯅꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯅꯪꯕꯣ ꯕꯨꯠ ꯍꯅꯨꯕꯤꯗꯨ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯄꯗꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯕꯨꯠ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯇꯝꯃꯤ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯏ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯈꯣꯏꯁꯤꯁꯨ ꯃꯥꯒꯤ ꯍꯦꯛ ꯂꯣꯏꯅꯔꯨꯗꯅ ꯐꯠꯇꯕ ꯕꯨꯠ ꯑꯣꯏꯍꯟꯕꯤꯔꯕꯅꯤ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯕꯨꯠ ꯏꯅꯦ ꯍꯣꯔꯦꯟ ꯃꯤ ꯍꯥꯠꯄꯗꯤ ꯀꯅꯥ ꯍꯥꯠꯇꯣꯏꯅꯣ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯅꯣꯏꯒꯤ ꯕꯨꯠ ꯑꯕꯣꯛꯁꯤꯅꯅꯦ ꯍꯥꯠꯆꯁꯅꯤ ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏ ꯑꯩꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯀꯧꯊꯣꯛꯐꯝ ꯊꯣꯛꯄꯗꯣ ꯀꯧꯊꯣꯛꯀꯦ ꯍꯥꯠꯄ ꯇꯨꯞꯄꯅ ꯅꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯂꯪꯕꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯀꯝꯕꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯩꯈꯨ ꯈꯨꯍꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯃꯩꯈꯨꯅ ꯃꯁꯥꯗ ꯊꯦꯡꯕꯗ ꯋꯥꯟꯊꯒꯦ ꯇꯧꯔꯤ ꯃꯅꯝ ꯑꯗꯨ ꯍꯩꯅꯗꯕꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦꯃꯤ ꯀꯣꯛꯁꯤ ꯉꯥꯎꯔꯛꯑꯦ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯠꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯌꯨꯝꯊꯛꯇꯒꯤ ꯕꯨꯠ ꯑꯉꯥꯡꯗꯨ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯝꯁꯤ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯃꯤꯠꯀ ꯂꯣꯏ ꯊꯨꯞꯄꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗ ꯃꯥꯂꯪꯕꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯇꯥꯜꯂꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯏꯌꯥ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯇꯥꯜꯂꯛꯈ꯭ꯔꯦꯅ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯃꯥ ꯑꯍꯤꯡ ꯆꯨꯞꯄꯁꯤꯃ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯑꯗꯨꯝ ꯊꯥꯔꯒꯗꯤ ꯂꯩꯔꯤꯗꯅ ꯅꯣꯏꯁꯨꯕ ꯄꯥꯡꯃꯟꯗꯦꯍꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯆꯣꯡꯁꯤꯜꯂꯒ ꯃꯉꯛꯁꯝꯗꯣ ꯃꯤꯠꯈꯥꯏꯕ ꯌꯥꯕꯗꯨꯕꯨ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯀꯥꯏꯗꯩꯅꯣꯗ ꯕꯨꯕꯨ ꯑꯉꯝꯕ ꯃꯅꯝꯗꯣ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯥꯂꯪꯕꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯐꯤꯖꯣꯜ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯕꯨꯠ ꯃꯥꯟꯅꯕ ꯂꯣꯏꯅ ꯌꯦꯛꯁꯤꯜꯂꯤ ꯃꯥꯂꯪꯕꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯕꯨꯠ ꯃꯥꯜꯂꯕ꯭ꯔꯦꯉꯣ ꯇꯣꯝꯕꯤꯔꯩꯅ ꯕꯥꯕꯥ ꯌꯥꯝ ꯃꯥꯜꯂꯤ ꯕꯨꯠꯇ ꯕꯨꯠ ꯃꯥꯜꯂꯤ ꯃꯦꯝꯆꯥꯅ ꯃꯣꯏ ꯃꯄꯥ ꯅꯪ ꯀꯥꯔꯟ ꯌꯥꯝ ꯇꯧꯏꯀꯣ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯇꯥꯔꯦ ꯃꯤꯒꯤ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯕꯨꯠ ꯁꯥꯔꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯃꯨꯖꯥꯎꯒꯤ ꯕꯨꯠꯁꯤꯡꯗꯨꯅꯅꯦ ꯃꯥꯏ ꯅꯝꯁꯤꯜꯂ ꯆꯥꯖꯁꯅꯤ ꯏꯔꯥ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯄꯣꯟꯇꯦꯗ ꯏꯄꯥꯒꯤ ꯇꯣꯝꯕꯤꯔꯩ ꯆꯠꯂꯣ ꯅꯪꯒꯤ ꯅꯄꯨꯅ ꯄꯥꯏꯔꯝꯕ ꯆꯩꯁꯨꯗꯣ ꯐꯝꯃꯦꯟ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯄꯨꯊꯣꯔꯛꯑꯣ ꯃꯗꯨ ꯄꯥꯏꯈ꯭ꯔꯕꯗꯤ ꯕꯨꯠꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯄꯣꯟꯇꯦ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯣ ꯃꯥꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯤꯌꯥꯝꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯂꯪꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯑꯗꯨ ꯃꯥꯒꯤ ꯕꯨꯠ ꯑꯍꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯉꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯕꯨꯠꯇꯣ ꯑꯩꯒꯤ ꯕꯨꯠ ꯑꯍꯨꯝꯁꯤꯅ ꯐꯨꯗꯍꯟꯒꯦ ꯃꯥꯅꯕꯨ ꯀꯌꯥꯝ ꯑꯀꯟꯕ ꯕꯨꯠ ꯊꯥꯔꯛꯇꯣꯏꯅꯣ ꯑꯃꯥꯏꯕꯁꯨ ꯅꯠꯇꯕ ꯃꯥꯅ ꯀꯥꯟꯅꯗꯦ ꯑꯩ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯣꯛꯂꯒ ꯇꯨꯝꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯝꯃꯤ ꯃꯥꯂꯪꯕꯒꯤ ꯕꯨꯠ ꯑꯗꯨ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯀꯥꯡꯈꯟ ꯊꯥꯖꯤꯜꯂꯒ ꯇꯨꯝꯈꯤꯔꯝꯃꯤ ꯁꯣꯝꯗ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯃꯨꯖꯥꯎꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯪꯕꯒꯤ ꯕꯨꯠ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯕꯨꯠ ꯍꯅꯨꯕꯤꯅ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯃꯤ ꯐꯨꯅꯕ ꯇꯥꯔꯤꯕ꯭ꯔꯣ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯃꯥꯂꯪꯕꯒꯤ ꯕꯨꯠ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯗꯣ
ꯕꯨꯠ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯏ ꯀꯔꯤꯒꯤ ꯑꯣ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯒꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯉꯥꯏꯕ ꯋꯥꯔꯦ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯕꯨꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯕꯨꯠ ꯍꯅꯨꯕꯤꯅ ꯍꯩ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯅꯪꯁꯨ ꯕꯨꯠꯅꯤ ꯃꯥꯁꯨ ꯕꯨꯠꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯂꯪꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯍꯣꯏꯗ ꯕꯨꯠ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯍꯩꯃꯥ ꯂꯥꯛꯑꯦ ꯅꯨꯄꯥꯅ ꯁꯤꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯇꯥꯟꯈꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯝꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦ ꯑꯩ ꯇꯝꯅ ꯕꯨꯠ ꯑꯍꯨꯝꯁꯦ ꯄꯥꯏꯁꯤꯜꯂꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯆꯩꯁꯨꯁꯤꯅ ꯀꯛꯊꯔꯒꯦ ꯍꯦꯛꯇ ꯃꯣꯏꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯖꯔꯝꯃꯣꯏꯅꯦ ꯑꯁꯨꯝꯅ ꯃꯥꯂꯪꯕ ꯇꯝꯅ ꯆꯪꯂꯛꯄ ꯕꯨꯠ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯥꯂꯪꯕꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯆꯩꯁꯨ ꯑꯗꯨꯅ ꯐꯨꯊꯔꯝꯃꯤ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯁꯤꯔꯦ ꯀꯔꯤ ꯕꯨꯠꯅꯣ ꯁꯤꯕꯣ ꯌꯥꯝ ꯖꯥꯊꯤꯅꯦꯍꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯩꯁꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯃꯩꯅ ꯄꯣꯛꯄꯗꯧꯅ ꯇꯧꯋꯦ ꯃꯤ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯌꯥꯝ ꯅꯥꯏꯌꯦ ꯕꯨꯠ ꯑꯕꯣ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯥꯁꯦ ꯌꯥꯝ ꯉꯥꯎꯖꯩꯗ ꯃꯥꯅ ꯐꯨꯔꯛꯄꯁꯦ ꯑꯩꯗꯤ ꯆꯩꯅꯥꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯏꯔꯥꯡꯒ ꯌꯥꯝ ꯇꯧꯏꯅꯦ ꯃꯁꯤ ꯕꯨꯠꯁꯤꯗꯤ ꯑꯗꯨꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯆꯩꯁꯨꯗꯨꯅ ꯀꯟꯊꯔꯛꯏ ꯑꯁꯨꯝꯅ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯆꯩꯁꯨꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯀꯔꯤꯅꯣ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯣ ꯑꯩꯒꯤ ꯕꯨꯠ ꯑꯍꯨꯝꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯗꯣꯝ ꯍꯥꯏꯖꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯥꯎꯔꯛꯂꯝꯃꯤ ꯀꯔꯤ ꯕꯨꯠꯅꯣ ꯃꯁꯤꯗꯤ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯟꯖꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯀꯌꯥ ꯑꯃ ꯁꯣꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯊꯦꯛꯇꯨꯅ ꯃꯥꯂꯪꯕꯗꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯪꯕꯗꯤ ꯕꯨꯠ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯃꯥꯂꯪꯕꯅ ꯃꯥꯏꯕ ꯑꯃꯨꯖꯥꯎ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯐꯨꯕꯗ ꯑꯃꯨꯖꯥꯎꯗꯒꯤ ꯑꯃꯨꯉꯥꯡ ꯑꯣꯟꯕ ꯇꯥꯔꯦꯗꯣ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯟꯕ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯁꯣꯜꯂꯁꯤꯐꯥꯎ ꯀꯔꯤꯝꯇ ꯆꯪꯗ꯭ꯔꯤꯁꯤꯕꯣ ꯑꯩꯔꯣ ꯕꯨꯠ ꯖꯥꯊꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯕꯨꯠ ꯖꯥꯊꯤꯕ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯅ ꯑꯉꯝꯕꯅ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪꯕꯨ ꯃꯁꯤꯒꯤ ꯕꯨꯠꯁꯤꯗꯤ ꯕꯨꯠꯇꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯥꯂꯪꯕꯅ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯏꯃꯥ ꯃꯥꯂꯪꯕꯒꯤ ꯕꯨꯠꯁꯤꯗꯤ ꯌꯥꯝ ꯖꯥꯊꯤ ꯁꯤꯗꯤ ꯑꯩ ꯁꯤꯗꯧꯔꯦ ꯐꯨꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨꯅꯦ ꯕꯨꯠ ꯅꯪꯕꯨ ꯑꯩꯗꯤ ꯂꯦꯞꯄꯣꯏ ꯁꯨꯛꯂꯦꯞ ꯂꯦꯞꯄꯣꯏ ꯅꯪꯅ ꯂꯦꯞꯄꯣ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯍꯪꯉꯨꯅꯦ ꯑꯗꯣ ꯅꯪꯒꯤ ꯐꯨꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯦꯞꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨꯀꯣ ꯍꯣꯏ ꯄꯤꯖꯒꯦ ꯍꯟꯗꯛ ꯈꯨꯜꯗ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯂꯤꯕ ꯑꯊꯦꯡ ꯑꯃꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯇꯧꯔꯤꯔꯥ ꯑꯁ ꯀꯔꯤ ꯕꯨꯠꯅꯣ ꯁꯤꯕꯣ ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯗ꯭ꯔꯅꯦ ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯄ ꯅꯪ ꯍꯥꯏꯗ꯭ꯔꯗꯤ ꯑꯃꯨꯛ ꯐꯨꯔꯒꯦ ꯍꯥꯏꯖꯒꯦ ꯍꯟꯗꯛ ꯈꯨꯜꯗ ꯊꯣꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯁꯦ ꯑꯩꯅ ꯕꯨꯠ ꯊꯥꯗꯣꯛꯂꯒ ꯇꯧꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯗ ꯍꯌꯦꯡ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗ꯭ꯔꯒꯅ ꯅꯪ ꯑꯗꯨꯝ ꯁꯤꯔꯦ ꯈꯪꯉꯣ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯑꯁ ꯃꯁꯤꯒꯤ ꯕꯨꯠꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯃꯥꯂꯪꯕ ꯅꯪ ꯌꯥꯝ ꯍꯩꯀꯣ ꯅꯪ ꯑꯃꯥꯏꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯕꯨꯠ ꯖꯥꯊꯤꯕ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯀꯣ ꯅꯪ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ ꯑꯃꯨꯖꯥꯎꯕꯨ ꯐꯨꯔꯝꯃꯤ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯁꯦ ꯅꯨꯄꯤ ꯈꯔꯅ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯈꯨꯟꯖꯥ ꯑꯃꯅ ꯅꯪ ꯅꯣꯏꯔꯦ ꯅꯍꯥꯟꯈꯩ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄ ꯃꯤꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯤꯗꯨꯗꯤ
ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯂꯥꯌꯦꯡꯕꯤꯔꯒ ꯁꯦꯜ ꯇꯥꯜꯂꯤꯅꯤꯅꯦ ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯑꯃꯥꯏꯕꯁꯦ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝꯕꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯕꯨꯠ ꯊꯥꯗꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯡꯉꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯁꯪꯇꯞ ꯑꯁꯤꯗ ꯑꯩꯒꯤ ꯕꯨꯠꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯩꯗꯨꯅ ꯊꯝꯕꯅꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯄꯣꯠꯁꯤꯡꯗꯣ ꯃꯁꯛ ꯈꯪꯂꯒꯗꯤ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯨꯠꯅ ꯍꯨꯔꯥꯜꯂꯛꯄ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠꯇꯨꯅ ꯃꯄꯨꯗ ꯁꯦꯜ ꯑꯣꯏꯅ ꯄꯤꯖꯔꯛꯂꯒꯦ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯍꯥꯏꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯂꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯕꯨꯠꯇꯨ ꯀꯝꯗꯧꯒꯦ ꯏꯇꯥꯎ ꯅꯪꯒꯤ ꯕꯨꯠꯇꯨꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯕꯨꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯆꯦꯛꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯑꯕ ꯑꯩꯒꯤ ꯕꯨꯠꯇꯣ ꯑꯗꯨ ꯑꯗꯨꯝ ꯂꯥꯏ ꯈꯪꯉꯨ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯃꯍꯩ ꯍꯩꯔꯝꯃꯒꯦ ꯏꯇꯥꯎꯅ ꯍꯦꯜꯂꯝꯃꯦꯕꯣ ꯏꯇꯥꯎꯒꯤ ꯕꯨꯠꯇꯨꯗꯤ ꯀꯩꯅꯣꯝꯒꯤ ꯕꯨꯠꯅꯤ ꯍꯤꯡꯂꯤꯉꯩꯗ ꯃꯨꯛꯅꯥꯒꯤ ꯁꯥꯟꯅꯔꯣꯏꯒ ꯑꯣꯏꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯥꯅ ꯃꯁꯥ ꯀꯜꯂꯤꯕ ꯑꯩꯒꯤ ꯕꯨꯠꯇꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯕ ꯕꯨꯠꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯦ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯃꯥꯂꯪꯕꯁꯨ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯤ ꯉꯔꯥꯡ ꯃꯥꯕꯨ ꯐꯨꯔꯝꯂꯤꯕ ꯑꯗꯨ ꯃꯥꯂꯪꯕꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ ꯃꯥꯂꯪꯕꯒꯤ ꯕꯨꯠꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯑꯗꯨ ꯑꯃꯥꯏꯕ ꯁꯤꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯅ ꯊꯥꯕꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ